Khang lai condition is very bad. Loire he bagaban. Asum lak pana makhas tharak pada. Ada nong kariba area ja. Asim dang yoksalu tari. Ayuki kari no khara pujarai madu sem sana bagi damakta. Khang dagi yot dagi checkup dagi samas dagi khabai dagi khara purai. Yeng minarase. Shina lambi gi condition. Somna kan sat lambi ma somna kan khong lambi gi condition. Khongup famari khongau gi condition. Kari thengna ba habadu muju. Condition amadi situation yeng minarase. Ihan ham thengna ba thawai pan ba ji. Border fencing. Thi am pi hai group ambi. Hai group. Nong leiba area do yodore. Han magi hai group test tawrage. Yaude se. Phagli tawe mahi yam yaude. Si mafam sidai mong lambi ni phangwa somna kan chatlaga na lambi ma somna kan chatlaga na lambi ma somna kan chatre asomna kan ji yam shongi mi chana da bagi somna kan jina mukhra hange pambi hauda bagi simdi am thi nungsi he ipik pi ga pali khupan jiuni ai gi khwang tang leiba pali ama tang charage ko hawrim gi ge ye raha haikru mahim to yaude hai ha ha mi la zamina na sai do to ra ke sona kan sat li lambi na kai ta ba kai nom di ta ra man si de no bu lambi ni ne hi ma pham ji lo ra ge ngasi ngak tang wai ra ge lamdam si bu kon bi ri ba ipa ibungo ma pham ji ngak tang wai je ra ge megi ga yerum gam ta hau gi ge hi khara li ba ji na si pambi tin ju pak cha de kam khana pambi ni yani ama khatang heke am pamui shat ekta thaba shat ekta phamba ai sa khum puthok chara ai kangji ne ising water bottle ama sangom hana gido champa ka oats ka gas la e gas ki burner la e anduga sina yerum ama khatang glass ising asaba khoi chena leibiram ba megi ama khatang khang la e khang haidam ni sidi tawa ga haina chamas la e punna tham matung jida khang na traga tawa la re glass gas singa sabi singa ingbi burner ot samadi bi champak thangom sina yerum ama khatan pombiram da bi lai thau yaude chini yaude sugar yaude salt yaude thum yaude swaida sabadem tana trene ko si imported and market by Pran Agro Limited product of Bangladesh they lakpani ne imported toraga Bangladesh ki pot oil me phajai adu ate lei me amje khoi swai ki pot lamam te yaude sing jibu de khoi swai oi phami mafam jiga leiri mafam jiga khoi swai gyan men ta de ka ngam chi lu swai de chat lagi amung lo salagi mai loi hap chale mo loi mu puthoi loi mu hap chale ching du kang pai de kai de sing tung ba ba pham su leite hoi lok kum ba di le ba ya sai da yam ing sing na to gi to ne aduga yadre ka lak ba yami kan jau ba yami mang da tharu lao sina morang khanam pambi ni li re morang khanam gi mapan sile re mahi yala ka dore si je chaba ya bira ya da biram tang habi go duga yara ga di ai amuka khala ga khangan da bida he age hi chaba ya bira ya da biru chan da chau pon yaram do di mali da nei phaja ba yam na sale kai lei go ge sibo lavender ma chu gi lei no muk tare to as pena seminga de samuro yo we habadun nong tak pana maram moraga hojing megi hogodra horoidra ji am kanna wakhan khan ba mo nyam kanna ta badin ta ba hang to ki do mala sum tarak to sum manjale ne condition is very bad loire he bagaban nong gi karan ji ngobo ko somna kan ji de ne tawri ma manga iji tawri ji somna kan gi nong ma am sene chu sale ji
ꯑꯗꯨ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡ ꯆꯨꯗ꯭ꯔꯤ, ꯊꯥꯡꯃꯩꯕꯟꯒꯤ ꯑꯦꯔꯤꯌꯥ ꯆꯨꯗ꯭ꯔꯤ, ꯁꯤꯡꯗꯥꯗꯥꯝꯒꯤ ꯑꯦꯔꯤꯌꯥ ꯆꯨꯗ꯭ꯔꯤ, ꯀꯧꯇ꯭ꯔꯨꯛꯀꯤ ꯑꯦꯔꯤꯌꯥ ꯆꯨꯗ꯭ꯔꯤ, ꯀꯣꯟꯊꯧꯖꯝ ꯑꯦꯔꯤꯌꯥ ꯆꯨꯗ꯭ꯔꯤ, ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯑꯦꯔꯤꯌꯥ ꯆꯨꯗ꯭ꯔꯤ. ꯁꯤ ꯃꯣꯔꯣꯛ ꯑꯁꯥꯕꯤꯔ ꯈꯪꯗꯦꯅꯦ, ꯃꯆꯨꯒꯗꯤ ꯉꯥꯡꯉꯤꯅꯦ. ꯃꯣꯔꯣꯛ ꯑꯁꯥꯕꯤ ꯑꯃ ꯑꯣꯏꯔꯝꯃꯗꯤ ꯑꯌꯨꯛꯁꯤꯗ ꯃꯁꯥꯂꯥꯁꯦ ꯍꯥꯟꯅ ꯍꯥꯞꯆꯟꯕ. ꯃꯣꯔꯣꯛ ꯑꯁꯥꯕꯤꯅꯤꯅꯦ ꯁꯤꯗꯤ, ꯃꯆꯨꯁꯤꯗ ꯈꯪꯉꯤ. ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯑꯒ ꯏꯟꯗꯤꯌꯥꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯇꯝꯅ ꯂꯥꯛꯄ ꯃꯦꯒꯤ ꯑꯃꯈꯛ ꯕꯤꯁꯥꯜ ꯅꯠꯇꯦ ꯑꯃꯥꯖꯣꯟꯗꯒꯤ ꯍꯥꯇꯦ ꯇꯧꯔꯒ ꯂꯩꯖꯕ ꯈꯥꯡ ꯅꯠꯇ꯭ꯔꯒꯅ ꯇꯋꯥ ꯍꯥꯏꯅꯕ ꯁꯤꯒꯨꯝꯕ ꯀꯣꯟ ꯑꯁꯤꯗ ꯂꯣꯡꯉꯒ ꯇꯥꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯨꯜꯂꯅꯤ. ꯍꯦꯟꯖꯨ ꯈꯤꯇꯪ ꯄꯨꯔꯛꯑꯝꯗꯧꯅꯤ. ꯑꯗꯣ ꯑꯌꯨꯛꯁꯤꯗ ꯃꯣꯔꯣꯛꯀꯨꯝꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯗ ꯇꯧꯕꯅꯤ. ꯇꯧꯒꯗꯧꯕꯁꯤꯅ ꯃꯣꯔꯣꯛ ꯑꯣꯏ ꯂꯩꯔꯝꯃꯦ. ꯇꯔꯄꯣꯟꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯄꯗ ꯏꯆꯦꯅ ꯂꯩꯕꯤꯔꯝꯕ ꯃꯦꯒꯤꯅꯤ. ꯁꯤꯃꯇꯪ ꯈꯥꯡꯁꯤꯗ ꯂꯣꯡꯁꯤꯜꯂꯒ ꯂꯣꯏꯁꯤꯟꯕ ꯇꯥꯔꯤ. ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯄꯨꯖꯔꯛꯄ, ꯁꯤꯁꯨ ꯀꯗꯥꯏꯋꯥꯏꯗ ꯀꯣꯛꯄꯅꯣ ꯈꯪꯄꯣꯠꯇꯦ. ꯄ꯭ꯂꯦꯠ ꯇꯧꯔꯒ ꯂꯥꯛꯄ, ꯌꯦꯔꯨꯝꯒꯤ ꯄ꯭ꯂꯦꯠꯇ ꯂꯥꯛꯄ, ꯌꯦꯔꯨꯝꯒꯤ ꯆꯦꯒꯤ ꯄ꯭ꯂꯦꯠꯇ ꯂꯥꯛꯄ ꯌꯦꯔꯨꯝ ꯑꯃꯅꯤ. ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯂꯣꯡꯗꯥ ꯑꯣꯏꯅ ꯇꯧꯁꯟꯖꯒꯦ ꯇꯧꯕꯅꯤ. ꯆꯦꯗ ꯌꯣꯝꯃ ꯄꯨꯔꯛꯄꯅꯤ, ꯀꯥꯏꯗꯅꯕꯩꯗꯃꯛꯇ. ꯍꯥꯏꯐꯝ ꯈꯪꯗꯦ. ꯅꯣꯡꯁꯤꯁꯨ ꯀꯟꯅ ꯇꯥꯁꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ ꯊꯤꯠꯍꯧꯔꯒꯦ, ꯁꯪꯒꯣꯝꯒꯨꯝꯕꯁꯤꯁꯨ ꯊꯤꯠꯍꯧꯔꯒꯦ. ꯃꯦꯒꯤꯒ ꯁꯪꯒꯣꯝꯒ ꯍꯧꯔꯒ ꯆꯥꯕꯗ ꯍꯥꯎꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ? ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯆꯥꯈꯤ, ꯑꯗꯨꯒ ꯑꯍꯟ ꯈꯔ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯆꯥꯏ. ꯑꯗꯨꯗꯗꯤ ꯍꯥꯎꯇꯦ, ꯍꯥꯎꯇꯕꯗꯩ ꯇꯣꯛꯈ꯭ꯔꯦ. ꯈꯦꯔꯒꯤ ꯇꯥꯏꯞꯇꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯕꯗꯣ ꯌꯥꯝ ꯍꯥꯎꯇꯕ ꯑꯣꯏꯗ. ꯏꯁꯤꯡ ꯑꯁꯥꯕꯅꯤ ꯁꯤꯅ ꯍꯩꯖꯤꯜꯂꯦ, ꯈꯤꯇꯪꯒ ꯍꯩꯖꯤꯜꯂꯦ, ꯈꯤꯇꯪꯒ ꯆꯦꯡꯄꯥꯛꯀ ꯑꯣꯠꯁꯀꯅꯤ. ꯁꯤꯅ ꯎꯪꯕ ꯑꯣꯠꯄ ꯂꯣꯏꯈ꯭ರೆ. ꯁꯤꯅ ꯀꯟꯅ ꯁꯧꯔꯤ. ꯆꯥꯃꯁ ꯂꯥꯛꯑꯦ. ꯍꯦꯛꯇ ꯑꯣꯟꯒꯦ ꯇꯧꯔꯒ ꯀꯥꯏꯊꯕ ꯍꯧꯔꯛꯑꯦꯅꯦ. ꯁꯤꯗꯤ ꯗꯤꯀꯦ ꯇꯧꯔꯦꯅꯦ. ꯅꯣꯡ ꯇꯥꯔꯛꯑꯦꯅꯦ, ꯁꯠ ꯁꯧꯔꯣꯅꯦ ꯅꯪꯕꯣ. ꯊꯨꯝ ꯑꯃꯗꯤ ꯆꯤꯅꯤ ꯑꯃꯠꯇ ꯌꯥꯎꯖꯔꯛꯇꯦ ꯑꯩꯗꯤ. ꯌꯦꯔꯨꯝ ꯂꯥꯛꯑꯦ. ꯍꯥꯟꯅ ꯃꯅꯝ ꯅꯝꯕ ꯐꯩ. ꯄꯨꯝꯗ꯭ꯔꯦ. ꯑꯩꯒꯤ ꯊꯤꯠꯈꯤꯕ ꯆꯦꯡꯄꯥꯛ ꯑꯃꯗꯤ ꯁꯪꯒꯣꯝ. ꯁꯤꯒꯤ ꯆꯥꯡꯗ ꯂꯩꯔꯦ. ꯃꯃꯨꯠ ꯀꯥꯏꯍꯟꯗꯕꯤ, ꯂꯨꯅ ꯅꯥꯟꯅ ꯂꯩꯍꯟꯕꯤ. ꯁꯤꯁꯤꯃꯁꯨ ꯑꯃꯨꯛ ꯊꯛꯄ ꯍꯧꯔꯦ. ꯃꯦꯒꯤ ꯑꯣꯜꯂꯨꯕ ꯆꯥꯃꯁꯁꯤꯅ ꯍꯦꯟꯅ ꯍꯥꯎꯈ꯭ꯔꯦ. ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯒꯤꯁꯤꯅ ꯏꯪꯉꯤꯉꯩꯗ ꯆꯥꯁꯨ ꯊꯛꯇꯣꯛꯄꯩ ꯋꯥꯅꯤꯗ. ꯊꯥꯎ ꯌꯥꯎꯗꯕꯤ ꯃꯦꯒꯤꯅꯤ, ꯏꯁꯤꯡꯗ ꯍꯦꯛꯇ ꯐꯨꯠꯄꯅꯤ. ꯑꯗꯨꯕꯨ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯀꯨꯝꯕ ꯑꯗꯨꯒ ꯊꯨꯝꯒꯨꯝꯕ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯛꯄꯒꯤ ꯆꯥꯡ ꯂꯣꯏ ꯌꯥꯔꯦ, ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯆꯥꯡ ꯂꯣꯏ ꯌꯥꯔꯦ. ꯃꯣꯏꯔꯥꯡ ꯈꯥꯅꯝ ꯑꯃꯁꯨ ꯍꯧꯔꯦ ꯅꯥꯀꯟꯁꯤꯗ. ꯃꯣꯏꯔꯥꯡ ꯈꯥꯅꯝ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯆꯥꯟ ꯄꯥꯝꯕꯤ ꯃꯈꯣꯡꯅꯦ. ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯛꯑꯗꯤ ꯎ ꯃꯈꯥꯗ ꯂꯩꯕꯁꯦ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ. ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯗꯕꯩ ꯃꯈꯥꯗ ꯂꯩꯕ ꯋꯥꯅꯤ, ꯁꯤꯐꯥꯎꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯅꯤ. ꯑꯗꯣ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯦ ꯏꯁꯀꯦꯞ ꯇꯧꯔ ꯆꯠꯈꯤꯕꯗꯤ ꯃꯊꯧ ꯇꯥꯏ. ꯈꯔꯇ ꯀꯣꯠꯄ ꯑꯍꯥꯟꯕꯒꯤ. ꯅꯣꯡ ꯇꯥꯔꯛꯀꯗꯧꯔꯦ. ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯈꯨꯠꯅ ꯑꯣꯏꯅ ꯇꯧꯔꯒꯦꯗ. ꯑꯗꯩ ꯆꯥꯃꯁꯅ ꯀꯣꯠꯄꯁꯦ ꯃꯔꯤ ꯁꯝꯅꯔꯕꯅꯤꯅ. ꯌꯝꯃꯤ.
ꯀꯪꯁꯥ ꯁꯥꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯆꯥꯊꯣꯛꯇ ꯌꯥꯗꯕꯩ ꯆꯥꯔꯝꯅꯤ ꯊꯨꯝꯒ ꯑꯝ ꯊꯥꯛꯄꯣꯠꯇꯦꯅ ꯃꯁꯥꯅ ꯑꯗꯨꯝ ꯌꯥꯛꯑꯦ ꯑꯗꯨꯒ ꯀꯪꯁꯥ ꯁꯥꯕ ꯑꯃ ꯌꯥꯎꯔꯤ ꯁꯤ ꯃꯦꯒꯤꯁꯦ ꯍꯥꯏꯗꯧ ꯅꯠꯇꯦ ꯁꯤꯒꯤ ꯅꯨꯗꯜꯁꯦ ꯍꯥꯏꯗꯧꯕ ꯌꯦꯔꯨꯝ ꯀꯥꯏꯍꯟꯗꯕꯤꯗ ꯍꯥꯞꯈꯤꯕꯗꯣ ꯃꯍꯥꯎꯗꯤ ꯐꯪꯉꯦ ꯁꯤ ꯌꯦꯔꯨꯝꯁꯤꯗꯤ ꯁꯥꯗꯤ ꯃꯅꯥ ꯑꯃ ꯍꯦꯛꯑꯒ ꯐꯦꯡꯉꯒꯦ ꯅꯨꯗꯜꯁꯀꯤ ꯌꯥꯎꯔꯛꯄ ꯆꯦꯔꯪꯗꯨꯃ ꯁꯤꯗ ꯍꯥꯞꯆꯤꯜꯂꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯂꯦꯝꯃꯦ ꯂꯣꯏ ꯍꯥꯞꯆꯤꯜ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯆꯠꯂꯦ ꯑꯩ ꯌꯦꯔꯨꯝ ꯊꯨꯒꯥꯏꯕꯩꯗꯣ ꯁꯤꯗ ꯑꯗꯨꯝ ꯇꯥꯍꯧꯔꯕꯅꯤ ꯑꯁꯤꯃꯗꯤ ꯇꯥꯍꯟꯕ ꯌꯥꯏ